Mahim masing tambagi tangay fadabata ahenba mikyeng thamladuna ngasi Manipurdasu International Literacy Day pangthokre. Korki wayal loidringaida miyamna warakre pikliba nupi macha amabu ikai khunaba manghalui haiba nupa ama kortagi puthorakpada nupi mayamna phukre. Amasung NNCN IMG Akotna Naga Tribes Singi Marakta Tokai na Tabaki Mami Chong na Tabata Natana Pong na Utoragi. Mayambu Krimzari Adom Yangbir say Impact News ni Primetime Manipuri News Bulletin Dai Kaidam Jentazina Mayambu Taram Nokchari. Yamna nungaiba pawam da mobile internet amadi SMS da state government na athingba thamlamba adu ngasi numidang wairam hanagumna amuk function tauba hokre. Panba yabadi Churchanpur Irangi matungda aranba paw amadi tonga kaya sandorakpadagi state government na mobile internet service amadi SMS da athingba thamjinkhibani. Lairik yaugdrabadi matamgi matung inna purakliba chawkhatpa amadi awonba asi purakpa ngamloi haina social welfare amasung cooperation gi minister AK Mirabai na phongdokre. Haiba wafam asi adult education amasung state literary mission authority ani na punna khusamnaduna pangthokhiba ngasi international literacy day gi thauramga mari leinana phongdokhibani. Haiba thauram asi palace compound laiba Maharaj Chandraketi auditorium da pangthokhi. Myoibagi punsida lairik yaugdrabadi karigumba amata mai pakpa ngamloi haina minister na makha taraduna phongdokhi. Myoibagi lengdaba landi machamasu sing asibu lairik ningthina tamhanduna afaba mai pakpa myoyama ohenba haiba asi mama mapa oiba singi mathongni haina su thauramadu minister na phongdokhi. Literacy ga empowerment ga tunaba chatlaba matam adudaida aikoi lepak asidaida lai raba amadi aikoi na phangi hariba pandam empowerment ai se phangba ngamgani ngasigi asigumlaba palan thoramasi ga iroina na aikoi kudingmak nungai yaipaba tekta kaidaba nada yektaba sena khaidaba laitaba lamdam mama oiba ngamba isorna pina vishnu Taramasiga Mari Lainana Handak Chahigi Sanskar Bharat English Tramangagi Award Kangabok Part 2 gi Pradhan N Arunada Pidun Ikai Khunab Utki Best Model Adult Education of State na Senapati District ki Manung Chanalaiba Purum Khulengi Adult Education Center da Kusinake Loinana Best Adult Education Center gi Award Tamenglong Chandel Thawbal Amadi Senapati da Kusinake Ngasigi palan thauramasi da saruk yaraduna Agriculture amasung Fisheries Minister Abdul Nasir na phongdorapagi matung ina mioibada education ga yamna naknaba mari lainai loinana education gi mapalna kanglup singi marakta lairiba khenaba asi amatto oina punshinba ngamgani haina phongdokhi lairiki magulji ekoina government gi service tawwa ekoi gi dharma gi dahari se compulsory hariba potche isagi atumba du khangjanabagi damak education chi darkar le bra na khalle isabu atumba phire lotaba ngamnanaba thaksi khasi gi isana khangjaba ngamnanaba gi damak education chi he na maru oiba sugumba program si he na maru oibra na lotaraga district punamak sidagi pullaga mi lising ma tara pullaga sugumba maru oiba numita se manipur gi praja punamak te message pina na bai koi punamak ponamina si Manipur Assembly na August 13 pass taukiba bill ahum adu tribal singi hak matpa makhoi bulamda masidagi maru phokna muthatnaba hotnaba khongthangni loinana Manipur State Force na chathakiba ka henba thawong sing adu tribal sing da lishang sitna naihatpi duna amadi tuhatpi duna lakpa Manipur government ki thawong mayek laraba khudamni haina Manipur Tribals Forum Delhi na cherol amada phongtorokli loinana forum asin NPF ki MLA Marina resign tawkraba tungda leihori baching gi MLA tara tarukna su khudakta resign tawgadabani mobile internet service ta thingba thamniba asisu khudakta lokthokadabani Churchanpur gi micha mapan hatpada chenaba police officer singi mathakta matik chaba action lokhatkadabani amasung tungkoiba rajniti gi waroishin ama puraknabagi damak chingi oiba tunganba administration ama lingadabani haina cherol amada takselali Nakalamromda Manipur da Maitai Singna tribal singbu namthana bahotnari bra natraga tribal singna Mitai singbu namthana bahotnari bra haina United Mitai Young Forum na wahang tawrakli Manipur asi aingi wangmada leiba mioi kayagi sel gi demand tawfam oiduna leirakli maramasina forum asina tumina yengduna leibagi mahutta matik chaba thabak sing paikhatpa hauragani loinana leiba asigi president amadi prime minister dasu state asigi puwari bu mayak shengna amadi chumna takpa memorandum amasu pishilagani haina cherol amada khangalagli
Manipur gi apunbagi saktam kaihannaba hotnariba miyoi-sing khangdoknaba hotnaba amadi punna thengnanaba matam oire haina Freedom gi editor RK Ranendrajit na phongdokre wafam si ngasi apunba Manipur kanba imalub amkil gi traga manga suba mapok kumon thauram palace compound da leiba lamyanba sanglen da pangthokhiba aduga mari leinana phongdokhibani ngasi gi thoramadu All Manipur Women Social Reformation Development Samaj ki Secretary All Manipur Tami Chingmi apunba nupi lup ki President United Committee Manipur gi President yauna tungan ba lup amadi sangstan kaya gi mihut singna saru yakhi thoramasiga mari leinana RK Ranendrajit na phongdokhibada Manipur asi hauzik yamna luraba tanja amada leiri lamdamasida chahi cha kayadagi nungsi chana na punna khundaminaduna lakliba furup singi marakta miyoi kharana singchep tharakliba charangnaba kaya thokannaba hotnari matangasida Manipur gi nupi singna yamna chawba thaudang ama lauduna tungkoiba lamdamasigi apunbagi saktam kaihan danaba hotnaba matam oire haiki ngasigi thoramadu da saruk yakhiba UCM ge President Ilangbam Johnson hai Manipur government na pass tokiba bill aduna Manipur gi chingi lamsing amadi furup singda karigumba makhal gi akaiba pibagi wafam laite Churchanpur district ta hauzik bill ahum asiga mari leinana thokaningda ba thokdok kaya thokliba misimina kaya nangliba asi yamna laibak thibani nungainadaba kaya leirabasu punna faminaduna tungkoiba warushin ama puraknaba hotnaba matam oire haina Johnson na phongdokhi ngasigi thormadugi saruk ama oina inner line permit ki khongjangda thawaina pontha oikraba sapam Robin Hood ki mapamda minute ama tumina leptuna awawa phongdokhi imasina lobiba isangina lobidun lakba Manipur gi buari da nangka kaya da haina maide horadana nadu masi bawda ekoi masi gi hogoloi ga sina ekoi shu kone pini da imasigi tumina smile da websa dum wari na horaga ba dum buari wa ge saru sigiri saru ekoi smile sum dimna parmale ana bengoro gi podum la hanne gi sayo lam thai to myam se masi de ge ekoi wakal mun khandamina ra ga ekoi madu khongyam manda ana hogi bandu da imasing da kari khulai pai Mojen macam lah, kutum singgah lauma, menjen mana? Kanglaipak Student Association case in a thong manaba mahiroi kunayam assemblesi haiba pandamda chahili sang sitna laingaki mahiloi sang sing kayada ahenba miing changba hauragani hairi case in a maru oina school karam daba oja mahut silamba private school linkhatpa private school gi oza singda pifam thokpa tolop pidaba kayada akanba miing changani Handak Education Director na Government School gi oza nipa na private school da oza oirambagi suspend tawkiba adu case in a thagatpa phongdorakli private school da government ki oza leiriba si atuba matamda tokadabani haina cherolasina phongdorakli Chahi khudingi pangthopagum All India Student Federation AISF Manipur State Council na All India Youth Federation ga khusamnaduna chamaga taraga mapan suba irabo day gi thauram pangthokadauri lakliba September gi tang kun mathoi da lamlai assembly constituency gi chalongda leiba irabot memorial hall da blood donation camp ama pangthokani ngasi irabot bhavan complex da leiba AISF ki office da paumi singa unaba mada AISF Manipur State Council gi secretariat member TH Rameswar na haikibada blood donation camp asi AISF AIYF na James Blood Bank ka khusamnaduna pangthokadabani loinana September gi tang kun taretta AISF Manipur State Council na AISF ningthaukhong unit irabot celebration committee ningthaukhong amadi Lions Club ningthaukhong ga khusamnaduna ningthaukhong gi oiba march past competition ama pangthokani amasung September kuntra irabot day ga mari leinana irabot celebration committee ga khusamnaduna state level march past competition ama pangthokani nomida sida Manipur da leiriba school club organization singna saruk yabina ba AISF amasung AIYF Manipur State ki maikai dagi miyam da pauzelakli loinana All India Youth Federation asindana irabot day ga mari leinana lakleba September gi tang kun mari da irabot pu saithaba isai mayek chamdang naba ama pangthokani amasung September gi tang kun tareta irabot day ga mari leinana state level gi oiba isai changdam naba amasu pangthokani haina All India Youth Federation gi state president CH Sharatna phongdokhi ngasi paumi singa unaba du gi khudong chaba lauraduna Manipur da hauzik potchai gi mamal hengalakliba si government athubu matamda yengsindrabadi miyam ga loinana khongjang changsilagani haina All India Student Federation Manipur State Council gi secretariat member Rameswar Makha taroduna phongdorki Irabot Celebration Committee amadi All India Student Federation Manipur State Council ga loinana state level gi oiba mass pass competition ama khoi iboyama sumang lila sangnen konung mamangda pangthokadoriba competition asida khoi category taruk na saruk yagani competition sida saruk yaning masingna September gi tarik 28 phawgi manungda moi form lowba amadi bisan bagi aroiba matam oigani petrol liter lupa chani hengkalakpagi adaidi pochai singge khoigi loning ba karba wala singna lowba haitaren sarkar gi side tagi mieng changbiu loinana masi kaigumba changbidaba targadi khoi ASM Manipur State Council ga pullaga khoi chhatra sing civil organization sing ga pullaga khoi changjan ba khong changjan na ba maina thamjari
Chahi mapanda ngairiba nupi macha amagi ikai khumnaba manghalui haiba nupa ama court puthorakpada nupi mayamna police van dagi chingtharaga phukre nupi macha amagi ikai khumnaba manghalui haidun uripok chairap court puthorakpada miyamna phukraba chahi humpu siraba miyoi adu mayang imphal dagini thokdogu da chenaba nupa adu session judge imphal east a guneshwar sarmagi mamang da puthoklaba matung judge na thasigi tang kunithoi fawba judicial remand da thamnaba order piki Court nupa asi puthoraktringai mamangda mafamaduda nupi kayana sangduna laiki judge ki mamangda puthoklaba matung court gi nupa adu police na senaduna puthorakhi court mapanda khamduna leiba police van da kakhatnaba hotnaringai da nupi mayam aduna chingtharaga nupa adu fokhibani ningsingba yabadi thogdo asi thasi ki tang amagi numidang wairam pung mari taba adu waida thokhibani hairi KSO Technopal Block na Sinduna Handak Assembly da pass taukiba bill ahum adu yaning da bafongdoktuna ngasi Technopal Bazar da wakat mifam ama chathakre wakat mifam adu da Technopal Village Authority amadi mahairoi kayana saruk yakhi amadi Churchanpur gi irang da laikhidraba miyoi singi mafam da ikai khumna ba utpoina minute ani 2 minute left ki haina phongdorakli All Manipur School Students Transporter Association Sinduna Hayeng School Service Tauriba van singe petrol liter tara North AOC da leiba BE petrol pump da serial number Chamapal ga marfu mathoi dagi aroiba fawbagi oina ayuk pung manga dagi numidang wairam pung taruk fawba yenjagani haina association asina thadropa cherol mana khangalakli Lamdeng makha chingjil karakta mafam adugi nisha chaba miyoi singna sagolban maino leiraktagi arambam Anil Kumar bu tamthina phurakpada chenaba sing athuba matamda fuduna cherak piu haina wakat mifam phangkre ngasi Young Pillars Union sinduna sagolban maino leirak machinda laikai sigi miyamna wakat mifam adu phangkhibani wakat mifam adu da Anil Kumar bu tamthina phurakpa yaningde mara leiba sing cherak piu haiba play card sing sizinaki Anil Kumar na fongdorapagi matung ina haukiba September gi tang manga da lamdeng da leiba mahaki farm house da chatpagi lambi da nisha chaba miyoi kharana maram chadana gari da nung thomjinba amadi fuba chaiba tawrakhibani hairi loinana Anil Kumar na masa ngakthok chanaba mahaki license gun na blank fire tawki adubu laikai adugi miyam Anil Kumar na nongmai kaptuna mi hatle haiba haiduna mob sagatuna mahaki nupi yauna mahapu tamthina furakhibani loinana Anil Kumar gi gari amadi farm house numit adu da miyam na mai thadoki hairi Anil Kumar na makha taraduna mamangda mahakna yananaba amadi saungnakhiba kanagumba amata laikhide amadi lamdengi miyamda saubusu laite adubu nisha chasilaga mathau manam khangdana phuba chaiba tawriba sing asi government na thigatpiduna chairak pibiu haina phongdorki Anil Kumar mara lebenate ngasi bokale kai si lerakpada akhoi na ngasi magi punsigi wari mate khuding mada amu da khum laikhibanate magi nupi phurakba women harassment ne mara leba mi singdu puthokpio puthokta tarabadi haiba national highway 37 national highway apunba kalamna laukhalakba khongthang khuding ma ase masigi dai jadi haiba mara leba mi sing aduna pugadawni September 13 fawgi manungda pangthokadriba Manipur University ki department kayagi entrance test adu hauziki oiriba leibaki fibam asi yengbiraga khara yeithokpiu haina Manipur University Tribal Student Union na thadrokpa cherol amana khangalakli Serau ngan thau lairembi manakta hatok piram laba serau makha laikai dagi athokpam biren gi machanupi athokpam bina gi mihatta suknu thana laikai dagi ahibam ibomcha gi machanupa ahibam thoiba chahi kunma thoi chenai haiduna thasi gi tang tarukta Manipur da phongba pauche sing amadi local news channel da phonglakpa du karigumba hiram amata da mari lainade haina ngasi Manipur Press Club ta pawmi singa unaba amada aribam thoibagi imung manung singna sengdokre laikhidrabi binaga ahibam thoibaga English aniga tragani thoida tuition mafam punbagi icham chamna khangna khibadi lei mahakki chahi anigi mamangdagi kaishampat ki hostel amada lairi binada phone tauba amadi aki akhang pi khiba amata laikhide haina so phongdorki United People's Front Manipur ki President Oinam Bikramjit na luchingba team amana Christian Hospital Dulalen Imphal da leiba helpline da sale git mating pibaga loina na soktun leiriba sing unaduna hakchangi fibam thuna fagalakpu oisanu haina UPF na thadropa cherol amada phongdorokli Manipur da ina line permit system chana hanabagi khongthang bu lan chatnaba hotnariba si BJP bu sagatpa natraga makhoi gi alliance da yawba party sing ngaktani maramasina BJP bu Manipur laimai dagi muthatnaba warep laure haina Maoist Communist Party Manipur gi publicity and propaganda gi secretary Comrade Donglen Mitai na thadropa cherol amana khangalakli Political party khakta natana Indian Army oirambadagi potharaba miyoi kharanasu Manipur gi miyam na changsin khibi ihau asibu aremba tahana ba hotnare maramasina Manipur miyam gi oiba mifam amadi
अमतदा इंडियन आर्मी अमदी इंडियन आर्मी ओइरंबदगी पोथारबा सिफाई अमा फाउबा याहलोइदबनी हाइना चेरोल असिना मखा तारदुना खंगलगली कैशामथोंग असेंबली कॉन्स्टिट्यूएंसी की मनुंग चन्ना लेबा इम्फाल म्युनिसिपल काउंसिल की वार्ड नंबर 13 अमसुंग 13 की अहल ओइरबा मियोय सिंह इंदिरा गांधी ओल्ड एज पेंशन की सेंफम सिंह यंथोक्रे ओल्ड एज पेंशन यंथोक्पगी थौरम अदु कैशामथोंग असेंबली कॉन्स्टिट्यूएंसी की एमएलए की लमजिंग मखादा इम्फाल म्युनिसिपल काउंसिल वार्ड नंबर 13 की काउंसिलर पीएच मेमचा तोंबीना सेंदुना कैशामथोंग होदाम लेरक क्लब की कम्युनिटी हॉल दा पांगथोखिबनी निंगसिंगबा याबदी था खरगी ममांगदा अहानबा मणिपुर राइफल्स की ग्राउंड द ओल्ड एज पेंशन येन बदा अहल ओइरबा कयानो खुदोंग चादबा कया मायोंगनखिबनी अमसुंग इम्फाल म्युनिसिपल काउंसिल वार्ड नंबर 13 अहल ओइरबी इरेंगबम पूर्णिमा सिसु ओल्ड एज पेंशन लौब चटबदा वांथरकपदगी लैखिदबनी ngasi nungtil pung anirom tabada Imphal Municipal Council ki amot akai hundokpa van amada electric ki high tension HT line na thengzellubadagi van adubu thaurakhiba driver adu maina chakpadagi sire thaudok adu Irilbung police station ki manung channa leiba kaikhu kabui khulgi mamang thangba lambi gi nakalda leiba fata hauti hundokfamda gari aduna maning hanbada HT line da thengzellubadagi maina chingduna driver adu leikhidabani leikidraba miyoy adudi oinam ranjit chahi kungani-pan apokpa leikidraba oinam manau ibungo naharup mamang leikaidagini hairi Government of India amadi NNCN IM anigi marakta sign taunakhiba accord na maram oiduna Naga tribe singi marakta tokhai na tabagi mami chawna amadi fongna uthorokli Government ga sign taunakhiba NNCN IM gi luchingba Thuingalen muiva asi Manipur gi ukruldagi oibanina Nagaland gi naga singbu thapna thambiramle haibagi wafam lakli Mamang thada Dimapur da pangthokiba Naga Civil Society singi mifam amadasu Sema tribe singbu represent tawriba Sumi Hoho yaw haiba yakhide hairi Manipur Assam amadi Arunachal Pradesh ki Naga singi damakta Nagaland gi lam amadi miyambu kathokpa yaroi hainasu NNCN Khole Kitovina phongdokpa laikre New Delhi ki JNU ki School of Social Science the professor oiriba Bhagat Oinamna chahi 19 henna wari sanaraklaba tungda framework khaktagi oina sign taunakhiba angakpa phongdorakli amoromda Naga Hoho na North East ki Naga taba mafam singbu punsinbada kanna lepli adubu Arunachal Pradesh Student Union APSUna Greater Nagaland maram oidun Arunachal gi ngamkhai kaiba yaroi haina phongdokre Manipur University ki Department of Life Science amadi Department of Adult Continuing Education and Extension ki mathang sitna assistant professor amadi guest lecturer lawbada niyam lana lawre haibagi chingnaba chawna leire haina Manipur University Student Union Musuna Cherol amada phongdorokli maram asina hiram asigi matangda Musuna makhatana yengsilagani haina khanglakli Hauzik sanabagi pawda Kunithoi Suba L Sangita Devi Memorial First Division Football League ta CHIKL Chazing Mai Park Bagaloinana CRPF Langjing amadi PHLYO thangmiban ani draw chatkre ngasi sanaki ba tournament asigi taramari Suba League ta match asigi yangkhainithoi Suba minute ta thau thangmaiban gi sanaroi amana makhoi gi D box manung da fall ama tawrubadagi CHIKL Chazing gi L apikna kaukhiba penalty aduna thau thangmaiban bu panjal ama sinoda maithiba pikhibani Taramanga Suba League tana CRPF Langjing amadi PHLYO thangmaiban anina league match asi mai pak tabi yade haiduna makhal makha kaya gi lalong kaya season aduna sanakhiba match asi apiba matamda panjal amata chanaba ngamdana draw oikhi Imphal West District Football Association asinduna malom 13 khagi sanabungda chathariba tournament asida team mapana saruk yari thasigi tarada sanagadaba ahanba match ta Wafa Wangoi amadi HNAC Haurebiga anisuba match tana KKYDA Awang Jiri amadi CRPF Langjing anina lamba taunaragani Maharaj Kumar Ghanendrajit Memorial Super Division Football League Tournament ABA Khetrigao amadi Nipso Kaibi ani mai pakre ngasi tournament asigi mari suba league ta ABA Khetrigao gi MD Sirachna match ki traga humdoi yankhai taret amadi humputra ga taruk suba minute singda chankhiba hat trick fangbang ngangkhiba panjel ahum aduna Citizens Club soibam laikai bu panjel ahum ani da maithiba pikhibani match asi da maithi horaba Citizen Club soibam laikai gi panjel ani aduna NBJS na chankhibani manga suba league ta na Nipso Kaibi na ESU wangkhai bu panjel ahum ani da maithiba pibu ngangkhre mai pakraba Nipso Kaibi gi AK Kaiminlung na panjel ani amadi L Ramachandra na panjel amaga chanba ngamkhibani Maithi Hauraba ESU Wangkhagi Panjal ani aduna Gauss Haukif amadi Sarai ngam anina chankhibani Imphal East District Football Association asinduna Social Worker Congress Khongmangi sanabungda chatharakliba tournament asida team tarana saruk yari hayeng sanagadaba taruk suba league ta
Paya Kairang amasung SAK Yumnam Kunauga Taret Suba Liktana KIYC Khetri Irul Mapal Amadi YOSC Kurai Anina Lamba Tongnargani. Iramdamasida Khwaidagi Chongna Pangthokpa Football League Tournament ama Oidiba Tara Suba Manipur State League Hayengdagi Pangthokpa Horgani. Manipur Football Association Asinduna Imphal Mapal Kangjebungda Khumukcham Ingocha Singh Memorial Trust ki Senthang Makhada Chathagadurba Football League Tournament asida team Taragani Thoina Saruk Yargani Haidi. Revenue Amadi Art and Culture ge Secretary K Radhakumar IAS Padmasri A Sham Sarma Amadi K Joy Kishan Tournament asigi Hogdokpagi Thoramda Saruk Yargani Haina Amphagi General Secretary na Thadropa Cherolamana Khangalagli. Taramanga Suba under 18 Inter-District Junior Girls Football League Tournament ki ani suba league ta Imphal East District mai pakre ngasi Kumalampak Artificial Turf Ground da sanakiba ani suba Football League match asida Imphal East District na District Sports Association Kakchingbu Panjil Tara Sinoda mai thiba pi kibani mai pakraba Imphal East District ki sanaroi Khashmina na Panjil Manga W Ranjibala na Panjil ahum amadi PH Shana Thokpi amasung H Ranjita na Panjil amamam chanbangam ki All Manipur Football Association asinduna chathrakliba tournament asida team ahumna saruk yari. Thasigi tangtara da Imphal East District amadi Imphal West District ki nupi macha singna tournament asigi aroiba league ta champion oinanaba akan balamba taungnaragani. Aroiba da bulletin asigi headlines amuhana mayam da thamjage. Mahimasing tambagi tangai fadabada ahenba midyeng thamladuna ngasi Manipur da su International Literacy Day pangthokre. 40 while loitering aida miyam na warak rape pick liba nupi macha mabu ikai kumna ba mangalui haiba nupa ama court ki putorakpada nupi mayam na phukre amasung NNCN IM gi court na Naga tribe singi marakta tokai na tabagi mami chaw na tabata na phong na upurakui